Manipur News Reader gi channel dagi video amta update tawjage ngasi phongkhibasi phongda January gi tang ahumda social media da mathong huptaba video clip thagatluba ama jail yaukhre. Social media ama oidiba Facebook ta child pornography photo amasum video clipsing thagatluba Lilonggi Khekman amaksamdagi MD Wahizuddin Sai Kungani apokpa MD Zamoratpur Cybercrime Police Station Farba matung CGM Imphal West ki mahut sillaga JMIC da putoklaba matung ngasi jail da thajinkhre. New Delhi da leiba NCRB gi mijeng makhada lamdam asigi nauna hangkiba Cybercrime Police Station na laukhatpaga FIR amaga mari lainana MD Wahizuddin haukiba sahi English ani ga 18 gi December 19 ki nungthil pung 2 makhairom tabada faraba matungda wangpong sathaki loinana numit adumakta da duty magistrate pangthoktuna numit 3 ni gi police custody gi remand launaba puthorakpada bail pibinaba mahaki council singna player tokhi adubo JMIC na bail adu reject tawraga judicial custody da jail da thajin khibane police na lakholakpa investigation adugo mari lainana JMIC da additional PP na pikiba mahaki submission da mamang sahi gi April 19 da MD Wahizuddin na Facebook account da MD Samu Khan Samu haiba sajinaba mamingda hangba account amadigi child pornography photo and short video sing thagalakhibane MD Wahizuddin asi makhatana thikatlubada Thangal Bazar gi social welfare office lairiba Alu Gali da leiba Elia Khan koba dukan amada salesman oina leiba miyo oirangkhe miyo asi mahakna pairamba mobile handset ka konana phagatlaba matungda wangpang sathakhe mobile phone asidagi atopa miyo sing Facebook ki messenger da photo sing thakibagi khudam phangkhe thaudo asigi matangda JMIC na mara leire hairiba asina thagalakhiba pornography photo video asi hakthengna yenglaba matungda jail la thajin khibini hainasu pawsin makhatana palli. Thank you.